Artist Training cum Educational Resource Center Aterec Imphal ne Shinduna Tara Shuba State Level Open Patriotic Competition listing any kun meringa YAISKUL Police Land LEIBA Manipur Dramatic Union Hall the Pangthokkhre Leibak ningba isay sangdam na baduga mari lainana Aterec Imphal gi Vice President Waikhom Bihari na hai Hauzik oiriba Manipur gi luraba tanpham asida ngasi Leibak ningba isay sangdam na bagi thauram pangthokliba asi haurakliba nahasingda Leibak ningba gi wakhalon jelhanana bagi pandam dani Indiana ning tamba phangnabu hotnaba matamda Bande Mataramna achobi inot ama pikiba adugumna ngasi iramdam masagi resa singdasu Leibak ningbagi isay sing asina achobi inot ama piba ngamba oirasano haina makna phongdokhe Leibak ningba isay sangdamna ba asta tungan mamdagi lakpa sesakpi ni furom na sarukyakhi Thoramadu Manipur State Social Welfare Board ki hanigi Chairperson Dr. R.K. Nayan Sana, Aterec Imphal ki President Saubam Sobita, Social Activist and Educationist Dr. S. Manauton amadi Amik Bisnupur, Center ki President Dr. Thingbaizam Swaran Kumarna, President Members sing oina sarpyakhe. Aikogi phajaba isai mayek aikogi naron singda lamdam sigi horliba miron singda aikogi isai mayek phajaba aikoi han tauba aikoi aibi lamdam sigi sumai taudana aikoi haurliba lamdam sigi saichakpi singdasu aikoi matik chaba aikoi afaba saisakoi puthokduna lamdam sreida aikoi lan gi chetheng nanglaba lamdam ima lebang asida leiriba mipum khudingmakta aikoi isaina karai phauba aikoi iramdam se kanbada chawba thodang logadagi habi wakhalon amaga loina samsin jarakliba ngasi khangkat jariba isai nephu aduga aikogi saisakpi aikoi nephu hairiba aikogi isai singastage aikogi maru oiba isai kaya amasu yauri aikogi lamdam sida achauba inot ama piba ngamba isai mayek kaya amasu yauri